ꯚꯤꯗꯤꯑꯣ ꯅꯝꯃꯤꯉꯩꯗ ꯌꯥꯝ ꯐꯥꯎꯕ ꯌꯦꯟ ꯀꯣꯏꯂꯔꯗꯨꯅꯦ ꯁꯤꯅ ꯃꯥꯒꯤ ꯃꯆꯜ ꯅꯪꯒꯤꯗꯣ ꯌꯥꯝ ꯀꯟꯅ ꯑꯉꯧꯕꯅꯦ ꯇꯪꯈꯥꯏ ꯑꯃ ꯂꯧꯊꯣꯛꯑꯦ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯤꯀꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯅꯥꯎ ꯑꯅꯤꯒ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯃꯤꯟꯅꯔꯒꯦ ꯇꯧꯕꯅꯦ ꯑꯩꯒꯤ ꯏꯅꯥꯎ ꯑꯅꯤꯁꯦ ꯃꯃꯤꯡ ꯍꯥꯏꯔꯛꯀꯦ ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯑꯩ ꯕꯣꯏꯅꯥꯎ ꯑꯩ ꯁꯔꯨꯡꯕꯝ ꯑꯗꯨꯒ ꯑꯩꯁꯦ ꯂꯩꯐꯝꯅ ꯍꯥꯎꯔꯕꯤꯗꯒꯤꯅꯤ ꯅꯪꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯑꯀꯥꯁꯤꯡ ꯑꯃꯨꯛ ꯑꯩꯁꯦ ꯍꯥꯎꯔꯕꯤ ꯑꯃꯨꯛ ꯂꯩꯀꯥꯏꯗꯒꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯇꯧꯒꯦꯅ ꯂꯥꯛꯆꯕꯅꯤ ꯑꯩ ꯅꯨꯡꯁꯤꯖꯔꯕ ꯏꯅꯥꯎ ꯉꯥꯛꯇꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤ ꯏꯅꯥꯎ ꯉꯥꯛꯇꯅꯦꯕꯀꯣ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯉꯥꯛꯇꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯁꯤꯗ ꯄꯨꯟꯅ ꯅꯨꯡꯁꯤꯅꯕꯒꯤ ꯇꯥꯏꯝꯗ ꯆꯥꯃꯤꯟꯅꯒꯦꯅ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯁꯦ ꯆꯥꯕ ꯐꯖꯅꯕ ꯇꯧꯔꯁꯦ ꯍꯧꯖꯤꯜꯂꯣ ꯁꯤ ꯏꯔꯣꯝꯕ ꯄꯥꯏꯅꯔꯣ ꯍꯩꯖꯤꯜꯂꯒꯦꯀꯣ ꯌꯥꯏ ꯋꯥꯏ ꯆꯤꯟꯗꯅꯕ ꯊꯥꯡꯗꯔꯣ ꯁꯤꯁꯦ ꯍꯩꯖꯤꯜꯂꯒꯦ ꯍꯩꯖꯤꯜꯂꯣ ꯆꯥꯕ ꯍꯧꯖꯤꯜꯂꯣ ꯍꯦꯟꯖꯥꯡ ꯃꯊꯦꯜ ꯑꯝꯇ ꯍꯥꯏꯔꯝꯗ꯭ꯔꯦꯀꯣ ꯌꯦꯟ ꯊꯣꯡꯕ ꯑꯃꯒ ꯄꯥꯟ ꯏꯔꯣꯝꯕ ꯑꯃꯒ ꯆꯝꯅ ꯑꯗꯨꯝ ꯇꯧꯔꯦ ꯆꯥꯁꯤꯜꯂꯣ ꯀꯥꯟꯅꯕꯤ ꯐꯖꯅ ꯌꯥꯔ ꯃꯗꯨꯅꯦ ꯌꯥꯏ ꯌꯦꯟ ꯃꯇꯨꯝ ꯌꯥꯝ ꯆꯥꯁꯤꯜꯂꯣ ꯆꯥꯛꯈꯣꯝ ꯆꯥꯎ ꯆꯥꯎ ꯇꯤꯛ ꯇꯤꯛ ꯅꯝꯖꯜꯂꯣ ꯌꯦꯟ ꯃꯇꯨꯡ ꯑꯩ ꯆꯥꯕ ꯂꯣꯏꯗꯧꯔꯦ
ꯃꯁꯥ ꯑꯃꯅꯤꯀꯣ Smile. Thôi. Dạ. 오늘 전에 싹을 넣으시래 싹시래 이런 회전 잘하게 지된 거지 탕으로 생각한다 싹 거슬러 거슬러 하이더로야. 맞좀 러워 mấy 동안 먼저 다시 담가 다 하고 나더니 봐 거슬러 나는 건들지 나 빠요 Finishing round. 변수 나오네 아이씨 거슬러 잘 거슬러 mà sao nào mình đi phải sợ không ngày mình sẽ đâu một cô nào sẽ kêu bạn Chưa lo tamo. chưa chưa
ꯌꯥꯅꯤ ꯃꯥꯏ ꯃꯇ꯭ꯔꯣ ꯐꯥꯖꯦ ꯈꯨꯕꯖꯁꯤ masa kwai sao vậy mấy cái thằng mà mày massage như vậy Berarti sum namo. masa rất là mấy máu được Rồi này. Chỉ có yam với cục chế đấy. Pana yang boy kan mana aku ina ni juga patana nusi na basa ba lo chan gare adri sa ba lo ni mathang je lo chan ba daw ge mathang video na ngai bam por Yam với si cục chế na hawe. Yam nó ngai tai. ꯃꯌꯥꯝꯅꯁꯨ ꯏꯌꯥꯝꯕꯒꯤ ꯑꯦꯀꯥꯎꯟꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ Kamu support, aku support to view.